इंडिया के प्राइम मिनिस्टर नरेंद्र मोदी अमदी स्टेट लेंगांगना कोविड-19 ngakthoknaba cheksin tharang laukhatpa oina miyam tinba thauram sing pangthokpiganu haikhrabasu mafam kharadadi lenga ki wafam sing indana thauram pangthoknaba yauri Moregi misi adubuti yangnom khul amadi TL Haijang khul anigi khunja singi mihut sinduna TL Haijang khul asiki secretary Thangkholun Lufona misi asiki matangda yaningdaba galoinana nungaitaba phongdorakli COVID-19 gi luraba tanpham asida Myanmar rom da pusinaba hotnaramba Dettol mahi amadi saponna chingba potlam kaya more da leiba nifuhumda suba Assam Rifles na phagatkhre Laibak ki luraba matam asida rajniti gi khudong chaba launaba hotnariba sitokpiu Mumbai gi Tata Memorial Cancer Hospital da layengduna leiriba mioi sing da lengak asna mityeng changbiu haina Siva Sena Manipur gi President M Tobina phongdokre Manipur gi mafam kaya maru oina sing lanmai thab gi thabak lepa leitena chathari ngasisu Langol chingi Punsilok amadi Royal Riders Manipur gi office lairiba chingi mafam khara lanmai chakre Thoubal district ki Yaripok Singada laiba Sultana Livestock and Mushroom Cooperative Society Limited ki farm ngasi maina tumna chakre The Wire ki founding editor amadi senior editor Siddharth Bharat Rajanda Uttar Pradesh ki lengakna sathekhiba thawangbu The Indian Journalist Union na akan mamong da yaningdaba phongdorakli Tara Suba Dada Saheb Phalke Film Festival lisingani kungi damak Manipur feature film Aikhoi Sibu Kanano official selection tawrakre hairi